providing the ultimate heart care in Manipur. Piklabasу pikna sana leipakni hainariba iramdam Manipur maromdom nepchaduna chahi lising kaya malemgi phambak thaksida ngasi phawba leibak ama oibagi mafam kanduna lakli malemgi atei mafamsingda hotnabagum Manipur desu taibang mapugi thaujaldagi masa masaga chanajaba sinpham kaya pangnari lepa leitana kana amana jagoi isai tauri kana amana lambi thong semli nakal amadana sajal tawduna shana khotnabada mai onsilli kharana lawu singu tawri masigi mathakta mahiroi singbu mahei tambiba amadi doctor singna ana layingda mai onsilli pangthokliba sinpham sing asi miyoiba singi nungai yaifanabagi damakni masigumna maromdom khotnaduna masagi amadi miyamgi hingnabagi lambida chokthaba leitana khong thangjilliba misak amani thawal ningombamgi uthalayakta leiba ahong sangmam Sanatomba masagi chahi 94 suraba Sanatombana hawkiba ingshok lisingani 18 dagi achetpa thajaba amaga loinana sa san loiba lawu singu tawba amadi atei hiram kayada sijinnagadaba mechin kaya masana sajaduna miyamda phanghanba hawri matau karamna kari wakhallondagi sinpham asida mai onsilakpano haibagi matangda image tv na paringnana sandoktuna lakliba Eikhoigee Sin naibashing thauramda ahong sangbam Sanatombana asumna PAODAM lakhi aina tokjariba factory mafam asina thawal ningombam mini stadium lampak mamang haiba mafam asidani अखोगी लांबा मैम देबेन हाइरिबा सि आइगी बाबागी युम सिदा फैक्टरी सि तौजबनी आई इसामक युम पांजरे अंगांग अमा लेजरे इसानुपी अमा लेजरे थबक जे सरकारगी थबक अमा तौबा हाइबजे हुजिकी मतमजिदा पैसा चंगी पैसा चंगजु पैसा लेरगजु संग लेतब यादे अदुजु खुदकते यारोक्तब खोतब मैम लेबदगी आइना वखनजे समाइना सरकार की थबक खतंग थबक नते इसाना इसाबु थबक पिजेरगदी सेंथोक लंबी मैम लै खंदुना आइना थबक असि खोंथांग असि थांजिलपन आइना तौजरिबा थबक से आइगी सिंफमती अतुकी मति आइना हैतब लैत्रे इलेक्ट्रॉनिक्स की आइटम सिंग को मई सेंबा नत्रगा जेनेरेटर मई सर्विस तो रिपेयरिंग लोइनबा आई ऑल्टेन अदे ओएफसी की मैकेनिक सु ओइजै आइजे ऑप्टिकल फाइबर हाइतारे अदुगी समथोक समजन की मैकेनिक सु ओइसे मैम जी लोइनब खितंग खितंग कइनो टेस्ट तौरगा अमदे पैसा खरा तान अमदे खरा तालगा इन टेक 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 सुम हाइरगा अदो हाइबा सिंपम असोनदा सुम चंगछलपने हाइतारे सिंपम जे आइनो हुजिक तौजै जे अनो अनोबा मतम सिगे सानाबा मशीन कया हाइतारे पुथोकवा अखोइगी खुदम नंगा सिंगा सिमक्ता पुथोइबा लौ यैनबा मिनी लौ येनबा मशीन मचा हाइरो मैमना ख्वाइदि पामना ख्वाइदि डिमांड तौबजे अखोइ साफ कटर मशीन हाइतारे साफ कटर मशीन अखोइगी येल अमसुंग गानु को अदगी सा सन की मशीन सा कंगनबा मशीन लमनी सिगी मशीन असे ख्वाइदि पॉपुलर ओइना यामना डिमांड लैबा हाइते अदुकी मतिक डिमांड लैबा मशीन लमा ओइना मसिगी मशीन सिंगजे सि सारगा योले ngasi phokta machine asi piece samaga nifumathoi yonjaba ngameaba ado sidagi si khakta nate akoi gi wainam matam matam khaida wainam pame wainam sabi adagi thokthi gi burna adagi nung laingoi ningnaba machine adagi waidagi wairu jina wai ku puthongnaba machine
ꯑꯗꯒꯤ ꯂꯧ ꯌꯩꯅꯕ ꯃꯤꯅꯤ ꯃꯦꯆꯤꯟ ꯁꯥꯏ ꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯁꯥꯅꯕ ꯄꯣꯠꯁꯤꯡ ꯌꯣꯠꯁꯤꯡꯁꯦ ꯑꯩꯅ ꯑꯍꯟꯕ ꯂꯩꯔꯨꯗꯦ ꯑꯍꯟꯕ ꯂꯩꯔꯨꯔꯒꯗꯤ ꯄꯩꯁꯥꯁꯦ ꯗꯕꯜ ꯆꯥꯔꯖ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯌꯣꯟꯕ ꯀꯥꯟꯗꯁꯨ ꯄꯩꯁꯥꯗꯣ ꯋꯥꯡꯉꯛꯀꯗꯕ ꯑꯗꯩ ꯆꯥꯔꯖꯇꯣ ꯋꯥꯡꯈꯠꯂꯒꯗꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕ ꯀꯁꯇꯃꯔꯁꯤꯡꯅꯁꯨ ꯄꯩꯁꯥ ꯋꯥꯡꯕꯅ ꯂꯩꯕꯒꯤ ꯆꯥꯡꯗꯣ ꯍꯟꯊꯔꯛꯀꯗꯕ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯃꯟꯕ ꯌꯣꯠ ꯑꯣꯏꯔꯣ ꯑꯗꯩ ꯂꯣꯍꯥꯗꯒꯤ ꯀꯦꯖꯤꯗ ꯑꯣꯜꯂꯒ ꯑꯗꯩ ꯂꯣꯍꯥꯗꯒꯤ ꯊꯤꯔꯒ ꯃꯣꯇꯣꯔ ꯑꯣꯏꯔꯣ ꯂꯣꯍꯥꯗꯒꯤ ꯊꯤꯔꯒ ꯑꯩꯅ ꯌꯦꯠꯂꯒ ꯁꯦꯝꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯒꯠꯆꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯒ ꯍꯩꯕꯁꯦ ꯈꯦꯠꯅꯕꯅ ꯑꯗꯨꯒ ꯉꯝꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯍꯣꯠꯅꯅꯤꯡꯕ ꯃꯥꯒꯤ ꯑꯩ ꯁꯣꯏꯗꯕꯤ ꯃꯥꯏ ꯄꯥꯛꯇꯕ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯇꯦꯂꯦꯟꯗꯣ ꯆꯪꯉꯤ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯆꯠꯄ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯃꯤꯅ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯗꯅ ꯇꯝꯗꯅ ꯍꯩ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕꯤꯔꯣꯏ ꯁꯨꯝ ꯉꯛꯄ ꯑꯃ ꯆꯪꯒꯅꯤ ꯑꯗꯨ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯤꯔꯤꯗꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯦꯂꯣꯛꯇ꯭ꯔꯣꯅꯤꯛ ꯃꯦꯀꯥꯅꯤꯛ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯍꯤꯔꯤꯗꯤꯇꯤ ꯂꯣꯏꯅ ꯑꯩ ꯐꯦꯃꯤꯂꯤꯁꯦ ꯂꯣꯏ ꯑꯣꯏꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛꯁꯨ ꯂꯣꯏꯅ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁꯣꯝꯒꯤ ꯃꯦꯆꯤꯟꯁꯤꯡ ꯁꯥꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧ ꯈꯣꯏꯕ ꯑꯃꯗꯤ ꯂꯤꯡꯕꯒꯤ ꯃꯦꯆꯤꯟ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯗꯕ ꯇꯦꯕꯜ ꯐꯦꯟꯅꯆꯤꯡꯕ ꯀꯌꯥꯁꯨ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯑꯩ ꯁꯥꯕ ꯍꯟꯗꯛꯀꯤ ꯂꯧ ꯈꯣꯏꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯟꯅ ꯍꯧꯖꯤꯛ ꯈꯣꯏꯕ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯂꯩꯍꯣꯞ ꯂꯩꯕ ꯖꯒꯥꯁꯦ ꯐꯣꯔꯁꯟꯐꯥꯎꯗ ꯃꯥꯒꯤ ꯌꯣꯠꯀꯤ ꯆꯀꯥꯁꯦ ꯄꯥꯜꯂꯕꯐꯥꯎ ꯎꯡꯉꯒ ꯂꯩꯕ ꯎꯖꯔꯦ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯁꯤ ꯁꯨꯡ ꯎꯡꯗꯕꯤꯗ ꯏꯁꯤꯡ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯏꯁꯤꯡ ꯃꯔꯛꯁꯤꯗ ꯂꯣꯏꯅ ꯈꯣꯏꯒꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯀꯕꯣꯇꯥꯒꯤ ꯏꯟꯖꯤꯟꯁꯤꯗꯒꯤ ꯃꯣꯗꯤ ꯇꯧꯖꯒꯗꯕꯅꯤ ꯍꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯆꯔꯝ ꯊꯧꯔꯒ ꯈꯣꯏꯒꯥꯏꯕ ꯌꯥꯕ ꯁꯤ ꯃꯊꯪ ꯆꯍꯤꯗ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯦꯝꯁꯤꯃ ꯂꯩ ꯑꯗꯨꯒ ꯅꯦꯛꯁ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯐ꯭ꯔꯤ ꯏꯅꯔꯖꯤ ꯍꯥꯏꯇꯥꯔꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏꯕꯁꯦ ꯁꯨꯡꯆꯪ ꯆꯪꯗꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏ ꯐꯦꯟ ꯑꯃ ꯄꯨꯊꯣꯛꯀꯦꯅ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯡꯈꯠꯄ ꯂꯣꯏꯁꯤꯟꯖꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯄꯨꯊꯣꯛꯄꯒꯤ ꯑꯦꯝꯗꯤ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯁꯤꯗ ꯑꯃꯨꯛꯇ ꯄꯨꯂꯞ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛꯁꯦ ꯌꯥꯝꯃꯜꯂꯦ ꯑꯩ ꯁꯤꯟꯐꯝꯁꯦ ꯌꯥꯝꯕꯁꯤꯅ ꯑꯃꯃꯨꯛ ꯇꯧꯕꯁꯤꯅ ꯑꯗꯨꯅ ꯑꯃꯗ ꯃꯥꯏꯄꯨꯅ ꯇꯧꯔꯒꯗꯤ ꯊꯨꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯥꯕ ꯂꯧ ꯂꯤꯡꯕꯒꯤ ꯃꯦꯆꯤꯟꯁꯦ ꯄꯨꯊꯣꯛꯄ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯆꯩꯅꯥꯗ ꯑꯣꯏꯔꯣ ꯗꯦꯜꯂꯤꯗ ꯑꯣꯏꯔꯣ ꯄꯟꯖꯥꯕꯇ ꯑꯣꯏꯔꯣ ꯄꯨꯊꯣꯛꯅꯔꯤꯕ ꯃꯦꯆꯤꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯍꯣꯟꯁꯦ ꯊꯥꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯁꯦꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪ ꯊꯥꯔꯒ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯥꯁꯦ ꯂꯧꯍꯣꯟꯁꯦ ꯐꯣꯏꯔꯒ ꯀꯣꯟꯁꯤꯜꯂꯒ ꯄꯨꯕ ꯌꯥꯕ ꯁꯤꯁꯇꯦꯝꯗ ꯇꯧꯋꯦ ꯑꯗꯨꯅ ꯂꯧꯍꯣꯟꯁꯦ ꯆꯥꯡ ꯃꯥꯟꯅꯅ ꯃꯆꯤꯟꯗꯣ ꯂꯩꯍꯟꯗꯣꯏꯅꯦ ꯃꯣꯏꯒꯤ ꯂꯧꯍꯣꯟꯗꯣ ꯑꯗꯨꯅ ꯈꯨꯠ ꯆꯪꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯒꯤ ꯃꯦꯆꯤꯟꯗꯨꯗ ꯂꯤꯡꯅꯕ ꯃꯦꯆꯤꯟꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯧꯍꯣꯟꯗꯣ ꯂꯤꯡꯅꯕ ꯃꯦꯆꯤꯟꯗꯣ ꯁꯦꯝꯕꯗꯤ ꯂꯥꯏꯔꯦ ꯑꯗꯨꯗꯤ ꯄꯥꯝꯅꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯝꯅꯕ ꯋꯥꯒꯅꯤꯅ ꯑꯩꯅ ꯈꯟꯖꯕꯗꯒꯤ ꯆꯨꯝꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯣꯔꯃꯦꯜ ꯂꯧꯍꯣꯟ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯨꯜꯂꯤꯕ ꯂꯧꯍꯣꯟꯁꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂ ꯂꯤꯡꯕ ꯌꯥꯕ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯑꯣꯏꯅ ꯄꯨꯊꯣꯛꯀꯦꯅ ꯇꯥꯔꯒꯦꯠꯁꯦ ꯇꯧꯖꯔ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯉꯝꯖꯗ꯭ꯔꯦ ꯃꯊꯪ ꯆꯍꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨ ꯄꯣꯠꯇꯣ ꯑꯩ ꯄꯨꯊꯣꯛꯑꯅꯤ ꯁ꯭ꯋꯥꯏꯗ ꯍꯨꯟꯅꯔꯤꯕ ꯂꯧꯍꯣꯟ ꯈꯨꯍꯨꯟꯁꯤꯗ ꯍꯨꯜꯂꯒ ꯇꯛ ꯍꯥꯞꯆꯤꯜꯂꯒ ꯂꯤꯡꯕ ꯌꯥꯕ ꯑꯗꯨꯒꯤ ꯃꯦꯆꯤꯟꯁꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯪ ꯆꯍꯤꯁꯦ ꯅꯪꯅꯕ ꯄꯨꯊꯣꯛꯆꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯑꯩ ꯁꯤꯟꯐꯝꯁꯦ ꯄꯩꯁా ꯂꯥꯛꯐꯝ ꯑꯃꯇꯪ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯅꯦꯠꯋꯥꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯣꯀꯦꯜꯒꯤ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯀꯣ ꯍꯥꯏꯗꯅ ꯁꯕ ꯑꯣꯄꯔꯦꯇꯔ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯖꯔꯝꯃꯤ ꯁꯤꯒꯨꯝꯕ ꯃꯦꯆꯤꯟ ꯁꯥꯕ ꯈꯣꯠꯄꯁꯤ ꯀꯣꯛꯁꯦ ꯁꯣꯟꯗ ꯑꯃꯨꯛ ꯊꯥꯗꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯨꯝ 2019 ꯑꯩ ꯍꯧꯖꯔꯛꯄꯅꯤ ꯑꯩꯁꯦ ꯃꯍꯩꯒꯤ ꯊꯥꯛꯁꯦ ꯃꯌꯥꯝꯅ ꯁꯤ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯇꯨꯌꯦꯜꯞ ꯀꯩꯅꯣ ꯇꯧꯔꯕꯅꯦ ꯑꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯔꯁ ꯏꯌꯥꯔ ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯃꯒ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯀꯥꯟꯗ 10 ꯄꯥꯁ ꯑꯣꯏꯅ ꯑꯗꯨꯝ ꯈꯨꯝꯖꯔꯒꯦ 10 ꯄꯥꯁꯅ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤꯗꯃꯛꯇ ꯑꯩ ꯇꯝꯃꯣꯏ ꯈꯜꯂꯒ ꯑꯩ ꯇꯨꯌꯦꯜꯞꯁꯦ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥ ꯇꯥꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯣ ꯆꯍꯤ ꯑꯃꯗ ꯊꯥꯗꯣꯛꯄ ꯌꯥꯕꯗꯣ ꯊꯥꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯅ ꯏꯕ ꯄꯥꯕ ꯈꯪꯉꯒ ꯁꯨꯝ ꯈꯪꯉꯒ ꯏꯁꯥꯅ ꯀꯣꯛ ꯄꯨꯊꯣꯛꯆꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯀꯣꯛ ꯑꯃ ꯄꯨꯊꯣꯛꯆꯕꯗꯒꯤ ꯑꯩꯅ ꯃꯈꯥ ꯇꯥꯕꯗ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯝ
mayam da ina 10 pass kaktang adum khumjagi bane mayam da adum 10 anada khumjaragi sahi je ai hoji 44 sangchale marketing je ai marketing atuki mating nungai ahan badadi khangna dabanina akoi mayam da show to advertise to ba habam changbanina ado aina YouTube ta Facebook ta khaga sum thagat padagi mayam sino omjana raga do ge di ai adum marketing gi di wadi adum ai order na haitare henjalak pa haitare aina piba ngam da bagi saruk ta ngai sigi hauji phokki oina di aina tawjeriba simbam sida de ai lempana adum khudom sarkar gi thabak tawba lupa 70-80 tolop chaba amadagi ai jina hena tha amagi soidana adum phangena ai gi motal leije lempana hingbagi kone hena khanje oi aina hojik tawjeriba kusu khulai leijeriba sem sabai kusu khulai gi mapan tangmunina khulai je ai leibaje paisa sangi adubo kana gumba amadagi mateng yaudana government gi law loiro ama wairo amta kari gumba amta yaudana aina tek fast welding machine ama leisare adu katta amaga cutter machine amaga leisara tek hojaraga machine sing do saraga yolaga adudagi lakpa income duna mu sonda upgrade amu mathang tek tokjaba haitare damai tawra tokjari ai hausi sigi chawthokpagi MD mayam lei chawthokpagi aim leibje ai marak sum thana ai khara haijarake chawthokpaje kamai tawge da ai MD masigi dream jinati sei ngasi na kun manga ai na pakhang uri kan 30 ko saiboki mamang de gi ningjaraga lakpa dream am khaktang lei chongchoi dana sigi possible success oiraga di kunsi chupa idum phamaga leiraga su adum income khara di lakani na khanje sigi dream je soidabi maijupa kani khale 99% success oira leiba poni potu mayam da puthora kanda ai haijaragi adugi potu ma di adu soidabi jaw thokani jaga akhoi sata ai hujik itomda thabak je sujai adu ai makha da labor mayam yauge khotki la yamna amuk thamdi labor thamba habji paisa piu kholo mayam changa kadamni adugi changa kadam mayam do aina matam do hayeng leira kanda ai paisa khitang isa business sauthong na baisa gi kitang paisa laitaba yade sarkar digi loan loba habji mating loba haji mi gi di loan thadar me loan singu kholo haiba mayam lakpanina ada aina honariba mayam se makhoi gi damakta honaba tanbi boina chatki gani khanduna aduna isa gi tek khara sungkal matungda ada khara kitang wathok wasinduna moidi mating lawraga ju namai tawgi khanjabadagi aina hoji loan nung karimta lawdana honajaban ख्वाइदगी नंगना चटलिबा लिसिंगनी कुलमंगागी जुलाई हगलकपदा लॉन्च तौखिबा फौयेबगी मेचिन अशिना सुपनतगी पेट्रोल लीटर अनि सिजिनरगा लौ संगम अमगी फौ पुथोपा ngami hainasu entrepreneur Sanatomba phongdokhi sigi machine sina ina handak puthokjaba khoi low yeinaba mini low yeinaba machine macha duni si khoi gi ising chawro matamda hi da hapkalaga yeirasu yaba adagi mi ani na irai laina singa yeiba yaba machine laduni ado masigi price aduki mati hong na haitare aduga lupal aina 1 lakh ko adamaina sahi ma warranty guarantee yauraga 1 lakh ko samai tora khara yengani samai tawdana adu yon ngani mathang thadagi yon ba hogani mi logjaga ge puga ge mi om sure lakjaba adubo aina hantaki tha siti machine che mayam yengba ki thamjagi ge haiduna yon thokti edum mathangi thadagi aina machine je sell toba hojaragani hojik June July wangani August tha sidagi ko adum aduda yon thokjaragani hojiki di aina chanbaje matam changbane si yon thokhaga mayam na aina phongtuoga yengba lakpom mayam nungti gi lepti yengba lakpaje asigum yengnaba laitabdugi adu problem oigani yonda khanba de gen yon jadabani sabda ahogi hakchang chen na da yektraga di tha ani da dam loi na pi bangame adu si sabda ai tha ahum changna ai hakchang gi layeng gi sije hospital da kai toraga adu tha tarung chang thokare si sabda matamda aduga mathang da akogi sigi waidagi waikup tangnaba machine sidi adum hoji anytime lobbi yani sidi extra adum thuna saba ngamba polamo hafta amada adum saba ngame sigi poche sina price hoji
lupa lising kun ga manga leibasi ai taraga dum discount go loina dum pithokchari sigidi anytime dum thuna dum lobi yani hojik laga lobi ge su yare haibadi si sab da kuina sangdaba maram oiba aduna sima yon thoka jo aina nongni da ma mung sab da thui aduna maram oiduna sigidi dum lakpiu mayam pambi basing legadi waidagi waikup chengkup puthokpa yaraba aduguma machine ni sida ju makhan ahum leigani akoigi lising kun manga piba sina masani adu kunipan piba amaga lising kunthra manga piba sina akoigi jam ata jengang morong loi takpa yarani adamai to na moto saw khalakpa haitare saw khalakpai matung ina paisa wang khalakpani samai to na makhal ahum leigani sidaida aigi sidaida sajari ba factory je sari ba je akoi fencing jali miyamna yum ingkhon amati low farm jingda samban khana ba fencing jali masigi sida leijari ba sini masi phangbigani leptana dum order to biba dum loi biba ngame lising ama sangera songa sangera loina bag leire makhan khudimagi ado masigi price mayam khangbining angani adugi matang da habidang hajarge masi 3 NC ni lawba adigi fast NC ani NC ama ani ahum marina magi lawbagi sangje lei law ringwa hen hongi atuga lawraga oyargi magi sawbi sangje number je koi khwaidigi sawba number sina number 8 ana haiba aduga second number 10 adigi third number 12 fourth number 40 lana samai lei adu sida leijari basi number 10 ni samai tawda lupa kundagi horaga kun manga kuntra manga nifu na samai tawna mai gi size law ringoi hongtora punina oya adugi sanglai sida leije number 10 gi gas ni 3 NC ni machi lupa kuntra manga adu mayam khara yamna lawraga di adum lupa kuntra da sabasu ya ai wo khusuman only lupa mogi si sabagi lupa chonga amaga lupa maigi kharaga lupa chanipan le amaga thadok sabang atani square feet lupa kuntra adegi kunmanga samai to na leje aduga sida lejariba machine sina chap kota machine adegi yen nganu adegi akoigi sa sangi akoi sangi sajik chu manba pambi to sajik to adu kak payare adegi lapu kak payare samai aduguma machine ni masigi price ase samai to dana akoi makhan mayam leire si only khwaidagi hongbada lupa lising nipan chonga dagi horaga tara teret adegi kunithoi kunipan kunthra manga sidi makhan leigare akoina pamaba mi amamam pambai matungina adugi wai sigi potse aduga ai sida phangi je mayamna atop outside ki company jing dati mayam phangi adu ai sigi sida mayamna yam pamnari je kari no hagadi mai sadaba mi amana thangtok thangjin yang ba aduguma posak oiba si only tulu amana saba mai do adu khakani sida chariba mai je sina maram oibagi sijenaba nungai bidi mayam pambi bani ado si khwaidi demand leiba pot oi makoi sa kwatra mesilase hauji anytime adum lobi buyani sabasu thuba maram oiduna si asanba je adum lobi buyare samai ton discount go loina na hujik thadok sari adum ai ngarang nahan loina mayam da long stock jabni tawraga jo si saba thui adegi 1 year warranty loina pijaya baga loina na discount go loina ai hujik thajari adum pambi ba leiraga de adum lakpiu aduga mathang asina akoigi sigise akoigi aina laingoi samnaba machine akoi yum ma saba natra karigumam saba matamda akoi misti jingna yum sariba misti jingna laingoi nikpa matamda mi ani change natra hum change tulu mi ani jali khara phil ani gi jali je pai nikpa matamda mi ani change mi amana yate atuga hamnaba adi tulu ising kamnaba ngami ohum changak tuini atugumdo mi ju mayam change khanbadagi changdanaba only sidi mi only lengoi hapa mi ama kadang besana kosan ba mi ama kadang changaga ising ju sida dum kapsarani tulu thingjalaga samai tawdana yam laina sama yamba atugum machine ni lengoi chamnaba adi lengoi mathi lothokya ju sida paira lothokba yai jali sindok sinin jai tak thangthokba yaba atugum yam nongaiba machine ni sijimaga hantak puthokchabani masigi price ti ahan bagi waina ina
30,000 haibani ado tajagani adudagi tajagani ado pambiba leiragasu adum lakpiu 30,000 do yodagasu tagani sahi ani guarantee pigani sigi motoje yam mayam nangak pamna akogi sigi motoje mayam na de si yengmuda ho sina akogi singchanga chakhi gadara haibagi singnabam laigani adu karigumbam singnabigano masigi motoje waterproof ne ising sida saisalaga jo ising karimta changa chakpa khotpa leiraroi ai horen mayam da demo tokjarake ising unga ko adu mayam yengbiu adu ising changa jo sang cha aroi haibdi motor de ising chang chakpa mayam leidana adu leiraroi waterproof oibnina sigi burner je akogi thauthi miyamna yamna pamna leinagiba adugumba burner duni akoi gas tangmo matamda yamna demand leba thauthi amsum diesel na sijana ba yaba adugumba burner ni siju mafam sida phangi yam hongna phangjari price lupa lising ahum changwa dagi horaga akogi makhan makhan gi matung ina saw pikpa gi matung ina lupa lising 3,500 pi bok leigare samai tona leijare mafam sida sibu loisalam mayam paida leme loi gabni je pambi basingna lakpi bu yani keji sije mawana thangkale je koi kare hade mi humphum dagi chak thongba yare da korpu sobuda hadara adu sobu thanga khangjong thangalat sobuna sobagi ko si lupa lising discount go loina na ai huji hana lising ni pan da tharam do si lising 3 da thadok chari si leire adagi mayam na popular hoina yamna maming chatkiba sigi wainam sine se wainam hairaga mayamna di thainagi wainam khongnaga kaksallaga nesala wainam du natte ko sidi legli hapan number du natte sidi fail amadi yawgani mai kalal naba tapanaba ado akoi chako na gadabi sang du yenga wai tak tak wala hapsallaga thagat paju thuba si masem to mai thak susala langchanba aduga banglok thagat pa yaba aduga mu wainamne aduga Guwahati yongna sibu order tawbide Guwahati da manga pi gare tara pi habda adu aina ngamdri ko nanga biu habdi ama tang thagi gena sabo loisallam si price lupa sigi asobasina lupa lising 3,500 hai aduga magi cement sagal paiba khotba pokpa karimta leite ko adu poktana ba cement ga sida haibane adugi mayam je sangam price hotoga I kusumandi yamna haptaba plane company na dum lising ani lahore plane gi sasta plus toksalaga lupa lising lupa lising amam ki sang ai kusuman hap haidara loi kaito adigi sina macha ne sibudi lising ahum chongani siju wainam thaba ma mai pang na ba honage na khanbiraba akoi will change ninghan na ba tawdaba haidara sima change adunga ai thabak ama sigi thabak che soidabi mai paktaba yati hairaga honabam changi amu was amutang mai thiraga juko ama mai thibido mai pakna bagi magi lambi do nakshalle na ai gi mota thamjage ada ai soidabi mai paktaba yati haibaje khangba kanba je changi haija tare haidara isa gi hori ibai chinau sing na haron sing na khanbi gadani I can do it English tag you can do it habdo andamai to na khanbiraga honagadamni ai adene ai ju kongani pali milani pali khulani pali samani mi amna honabda ngamdaba leite ai ki mona thamjaningi je adana hobo honaraba adu soidabi adugi mai pakpo oiro paktuba adugi akoida knowledge am phanganeba adugi knowledge tuna akoida tungda yamna honaningba miyoi singdadi adugi mati mai pakpo lambi naksale thamjaningi lamdamsida leiriba hawalakliba nahasingna masa masada loinariba atopada pak hek chendaba gunsing sijinnaduna entrepreneur A.Sanatomba gumna thajaba amaga loinana hotnarabadi awatpa leitaba Manipur ama ohenba ngamgani.